ngasi phongkiba tongan-tonganba pauchesing amadi social media dagi lokhachaba pausingi update pizeri ahanbada maru oiba pau PDF ki Sire Kuki zo ani military army na thina otpikre Barma gi namatu amadi Thipau city area da military army na numit khudingi air strike tawrakpadagi maphamnuda laiba refugees sing Kamdong district ki border romda changsilakre Myanmar gi Dawai township near Thai border Mazai Dawai district da KNU singi laifamda military army na air strike tawbada maphamdugi lalhauba amadi praja sing Thailand da changjafam lawkre Delhi da station tawriba MLA singna sambit patra unakre PM Home Minister Party President ki appointment lobinaba taksilabasu Party General Secretary oina unanaba khangalakre NPP gi National President Konrad Sangma numit nini gi khongchata ngasi Manipur da laktuna IDP Singh Party gi MLA singa unagadawri JJM mission scam inquiry tawnaba governor da taksinkre Manipur gi karamba mafam singi oina MLA kuntaruk na lengak semnaba hotnaribano haina Kuki khulai paiba group amana karemnaragli Punsida singnaba yaudana kaidongaida mikok thongba ngamloi haina MLA Thokchom Radhesyamna phongdorakre Assam gi Phurup Taruk SD list da chanaba lengakna November 15 da report submit tawgadawri Manipur gi na mafam khangdana leiri Private practice tawramba rims ki Dotctor khudingmaksu athubada Lupta Chngjarkadbni maral yajanaba tanja piri haina KCP taibanganbana phongdorakre Nagaland gi police khanbada Kuki yawhankhidre Nagaland gi police khanbada Kuki yawhankhidre Nagaland gi police constable khanabagi recruitment process ta Kuki Garo Kasari amasung Karing Phuruki miyoising yawhankhidre State asida hawjik chathariba inauguration gi thawrang loisinduna Phuruk mari asige miyoising state ki indigenous inhabitant ni haiba mayek singna khangba ngamdriba phawbadi police khanabagi recruitment process ta yawba yaroi hairi State ki Home Department na hiram asigi matangda haikibada Nagaland Scheduled Tribe Order 1970 gi matung ina Naga tribe nataba mathakta pankhiba Naga nataba Phuruk mari asibu State asigi Scheduled Tribe ni haina sakhangi adum oinamak hairiba miyoising adu Nagaland gi permanent resident oigadabane kumda lising amaga chamapan hompu humdoi gi December amada Nagaland gi state ama oidringai gi mamangdagi hauna state asida khondaduna leiraglaba miyoisingbu state asigi permanent resident oina masak khange maram aduna Kuki Garo Kasari amadi Kari Phuruki miyoising amadi makhoi sada nauda singbusu scheduled tribe ki khudongchaba piri maduna maram oiraga Nagaland gi thabak changbada khudongchaba fanghali Adubu hairiba Phuruk mari asige miyoising awang nongbok lamdamgi atai atopa state singdasu khundariba maramna narol da changlakiba Phuruk sing asige miyoi kharana scheduled tribe ki certificate piramba yai haibagi singnaba lei chamamnaba si kokhanabagi pandamda inau nauna Kuki Kasari Garo amasong Kari Phuruki inauguration chathakibani Thaurang asi loidriba phawbadi Nagaland Police ki constable khanbagi recruitment process ta yawba yaroi state lengangna lokhalagliba thaurang asibu singnaraduna Phuruk mari asigi miyoi singna Guwahati High Court da writ petition ama file tawrakre Manipur gi karamba mafam singi oina MLA kuntarungna lengak semnaba hotnaribano haina Kuki khulai paiba group amana karemnaragli Jahi asigi February 10 da Manipur State Assembly bu suspended animation thamduna ngasi phawba president rule gi makhada center na lamdam asibu lengak liba asi laukthokuna mikhal pangthoktuna miyamna khankiba mihusingna semba popular government ama semnaba hawjik Delhi da leiduna BJP gi MLA singna hotnariba asi Manipur gi karamba maphangi oina lengak semnabagi hotnaribano haina Kuki Liberation Army led kholun KLAL na MLA singda karem kathaina duna wahang kaya hanglagli Government of Kuki Land kauba banner gi makhada Kuki Liberation Army led kholun KLAL na thadorpa cherol amada Delhi da station tawduna anauba lengak semnanaba hotnaribasi makhoi gi lengak natte makhoi gi oiba problem ama natte haina su phongdoragli
hauzik leiriba socio-political dynamic asida laingak semnanaba hotnariba asi yaningde. Delhi station tagduna Manipur gi oiba laingak semnanaba hotnari haiba asi yaba ngamloi. Makoina laingak semge hairabasu 650 square mile gi pak chawba mafamsing khaktagi oina semnanaba hotnagadabani haina cherol thadokuna leibak miyambu karem kathaina rakhibani. Loinana former Chief Minister N. Birena Lusingba MLA Kuntarukna Popular Government ama semnaba Delhi da kiem tawduna leiriba asida Kuki Liberation Army let kholuna yamna kana yaningdaba phongdokladuna Kuki MLA singna makhoigi lawpham thokpa daita lawduna democratic governance amasung accountability adu thangai sengna chagotpa pamlabadi State Assembly dagi resign tawgadabani hairi. Any Kuki tribe ta ST gi certificate pidabagi matangda wakatkre. Manipur da scheduled tribe oina sakhanglaba any Kuki tribe ki miyoi singda state asigi deputy commissioner singna scheduled tribe ki certificate piyu yadabagi matangda any Kuki tribe council na Manipuri governor da wakatkre. Governor Ajay Kumar Bahala da council asigi chairman Ngamlal Dongel na kudek piduna pisinkiba wakase amagi matung ina state asigi sakhanglaba scheduled tribe ki manung chanba purup kuntramari ki manungda any Kuki tribe haibasisu amani. Scheduled tribe ki certificate piba ngamdaba na maram oidaga any Kuki tribe ki miyoi singna mahai masing tamba laingak ki thabak tawba amasung atay atopa tongan ba laingak ki scheme sing phangnabagi khudong chaba manghalle. Hiram asida governor na khudakta miteng changbiyu district khudingmagi deputy commissioner singna yathang piraga any Kuki tribe ki miyoi singda scheduled tribe ki certificate pi hananaba thawrang lawkhat piyu. Kanglup asigi miyoi singda certificate pidabagi thawong asi achumma nate hairi. Military junta na pera grinder bombing strike chathaduna miyoi nimpu hatkre marfu hena sokle. Haukiba ningthawkaba numitki numidangda Central Myanmar gi Central Sagaing region da pro-democracy party singna military junta gi mayokta akanba protest chathabaga loinana Buddhist festival pangthoklingai manungda military junta na pera grinder bombing strike chathaduna miyoi nimfu hena hatkre marfu henbana asopa nangle. Pau asina makhatana haribana ningthawkaba numitki numidang wairamda pro-democracy kangbusing aduna military junta na jailda phatinduna leiriba pro-democracy leader Aung San Suu Kyi yauna political leaders sing khudakta thadokadabani haina lamp lighting ceremony ama pangthokani. Hariba thawram adu chatharingai manungda numidang pung 8:35 rom taba matamda military junta na pera grinder bombing strike chathaduna angang khunja sing local political activists sing amasung armed anti-military group ki miyoi nimfu hena hatki marfu hena asopa nanghanki haina resistance fighter amana phongdorakli. Mahangna makhatana haikibada mobile phone amasung walkie talkie network ki khuthangda alert issue tawbaga loinana Moniwada leiba army gi northwestern military commander gi pera grinder bombing strike adu chatharakibani. Military junta gi maikei dagi attack chathanaba pera grinder sing pairakpa ubada protest amasung Buddhist festival gi damak punduna leiramba miyoi sing khudongthiba adudagi nathainaba mana thokpa senaki. Adubu khangawdana pera grinder adudagi manak nakpa school da lotuna leiriba miyam adugi mathakta thangna bom kaya thadaraktuna chawna misimina amasung aso opan kaya adu nangkhibani. Asiba migi masing hengalakpa yana leiri. Pera grinder bombing strike aduna maram oiraga aso opan amasung asi anasing taduna leiriba mafam aduda imung manunggi miyoi sing amasung rescue team sing matam chana changsinba ngamkhide. Maduna misimina gi sang asi wangkhalakibani. Thawdok asigi matangda military junta gi maikeidagi comment amata phongdorakhiba leitre. Haukiba sahi 2012 dagi military junta na ku tawkhraba matungda haudik phawbada military junta na hatkiba miyoi masing asi 8,000 hele. Military junta na hanadagi China amasung Russia na saba combat aircraft amasung helicopter sing attack tawbada sidinarakibani. Adubu mamang sahidagi attack singda low-tech motorized pera grinder sidinaba haurakibani. Delhi da station tawriba MLA singna sambit patra unakre. PM Home Minister Party President ki appointment lobinaba taksilabasu Party General Secretary oina unanaba khangalakre.
Haukiba numit kharani asigi mamangdagi hauraduna Manipurgi BJP MLA sing Delhi da station tawduna centergi lusingba sing unanaba honaduna anauba popular government semnabagi damak changchilagliba thaurang adugi saruk ama oina ngarang numidang pung 6 tagi 8 phawba pung ama chupna Delhi Manipur babanda BJP North East in charge Sambit Padraga BJP gi MLA kun mangaga unakhre hairi presna phangba paw amagi matung ina ngarang nungthil ngalingaidagi hauna Sambit Patrabu BJP gi MLA singna babandangai ki tungda Sambit Patra Urisa dagi Delhi da thunglaraba matungda MLA singa unaduna wari saki wari saba aduda BJP gi MLA singna Manipur da anauba lengak semnabagi wafam haudokpaga loinana North East ki in charge oinasu thaupuriba Sambit Patrana maru aiba thaudang lauduna center gi lusingba sing Prime Minister Narendra Modi Union Home Minister Amit Shah Party gi National President JP Nanda na chingba sing unabagi tanja launaba wafam sing pukhatpada BJP gi North East in charge Sambit Patrana ayaba pirakhide adubu athubada lengak semnabagi damakta BJP gi National General Secretary Organization BL Santos unanaba singani haina thajaba pirakhi loinana anirak suba PR lengak asi makhatana sangthadana lengak semlagani haibagi thajabasu Sambit Patrana MLA singda pikhi adubu BJP Legislature Party gi lusingba kanasu khanbagi matangda kana amata mot phongdoklamkide hairi NPP gi National President Konrad Sangma numit nini gi kongchata ngarang Manipur da laktuna IDP Singh Party gi MLA singa unagadori Manipur da kumjali singani kulhumdoi gi me ahumdagi matam sangna loisinba ngamdana leiriba Manipur gi irang asina miyamda piriba saitheng amadi National People's Party NPP Manipur State Unit ki makhada leiriba MLA singi marakta amaga mungnarakpa asigi matangda wari sananaba NPP National President oibata natana Meghalaya gi Chief Minister oiriba Konrad Sangma amadi NPP gi National Working President oina thaupuriba Jema Sangma numit nini gi khongchata ngasi numit yungba matungda Imphal da thunglaragani haidi hiram asigi matangda presna phangba pawgi matung ina Konrad Sangma amadi Jema Sangma ngasi Imphal da lakpaga loinana ahing ama yarekani mathangi October 10 da by road ta Kangpokpida chatuna mafam adugi NPP gi maru oiba thaumising amadi miyanga unabagi mifam amasu pangthoklaba yai hairi mifam adu loiraba matungda by road ta Meghalaya tamna chatkigani hairi paw asina makata na hai Manipur da leiringai manungda tongan ba relief camp singda chatuna relief camp singda sangda fam lauduna leiriba IDP singa hakthengnana unaduna makhoigi wakataraba yai hairi amaromda Manipur da hojik oiriba political gi nena tadaba phibam asiga mari leinana Meghalaya gi Chief Minister su oiriba NPP gi National President Konrad Sangma numit nini gi khongchata Imphal da ngasi thunglagani haina wangoi kendra gi MLA ke Lokena phongdorakre wafam asi ngarang Imphal West District ki Yumnam Huidrong gi Thiam Laisangkhongda pangthokiba anirak suba RK Marduzit Thangta Trophy Haudokpagi Thoramda Phongdokkibani Thoram aduga mari leinana MLA Lokena makhatana phongdokkibada awang nongpok lamdamgi miyambu National Party singna thawoi wawoi bidabagi mityeng asigi hairagadi awang nongpok lamgi apunda Regional Party ama thambagi tangai padaba leire Laingak semba yabagi MLA masing suna leirabasu state asida president rule thamjinbagi thawong achauba National Party singna lamdam asigi miyam amadi miyangi mihu singbu karisu leitana khanbagi mawongni hainasu phongdokhi Private practice tauramba rims ki doctor khudingmaksu athubada lupta changjarakduna maral yajanaba tanja piri haina KCP taibanganbana phongdorakre Lisang sina private practice tauramba rims ki mari lainaba singna khudakta action laudragadi khutharagane private practice tauramba rims ki doctor khudingmaksu athubada lupta changjarakduna maral yajanaba tanja piri basi lobinaba khangali haina aina thingkraba lal haulub KCP taibanganba group ki publicity secretary salainganba mitaina khudek piduna thadurakpa cherol amana phongdorakli cherol aduna makha taraduna KCP taibanganba group pu Ningtam lal hau hairiba loop ama oiba taragasu revolutionary ideas concept ideology amadi principle yaudaba sel kharaga mantiknaba yaba oina rimski huranba geng khutpu kharana uhanaba honaragliba khudingmak lepkadabani loinana atopa ningtam lal hau hairiba loop singi ming phawa sijinaduna pressure khara piraga khongpham kaya hongdokhigadaba loop ama oina khaliba rimski mari lainaba singi wakhalchu Kudaktagi lepnaba khangali
amadi sel khara piraga thamba geng khutpu singi khuthangda rimski huranba sing kangkhatnaba honaragliba singi thawong amadi lalong singsu khudaktagi lepkadabani natragadi KCP taibanganba group ki operation on eradication of public enemy na athubada leibak miyamda miyoising asi yeknabani haina maming mathaga konana lauthoklagani geng khutpu lingkhatpada rimski quarter manungda leiraga amadi yumdagi khusabising thadokuna achauba thodang lauribasing masak khangba ngamle hairiba miyoising asi lupka wakhal taminanaba khangankhiba leiragachu geng khutpu singi khuthangda pau phaurakpa amadi kharana pau phauраktaba asina maram oiraga khut tharagani hairi masigi mathakta rimski director MS amadi administrator singna rimsta thabak tauriba rimski doctor singna tauriba aran ahui singi matangda thamkiba wafam sing thausadana leibagi mathakta ngasi fawba action amada laudana amadi miyam mangda puthoktriba asi karigino haibagi asawa wahang ama oiri Assamgi purup taruk SD list chananaba lengakna November 15 da report submit tawgadauri Manipurgina mafam khangdana leiri Assamda khundaduna leiba Moran Matak Ahom Chutia Kosh Rajbongsi amadi T tribes hairiba purup taruk asi nauna schedule tribe ki lista jansinnabagidamak Assam lengakna November 15 da report submit tawgadauri hairi ngarang Assamgi Chief Minister Himanta Biswa Saramana laukthokibagi matung ina mathang chahida pangthokadauriba Assamgi election mamangda report asi submit tawgani haina phongdorakhre Assamda leiriba purup taruk asibu SD lista chalhanaba matam kayagi mamangdagi taknaduna lakpani Assamda lengak pairamba party singna Sinhaida support tawduna lakhrabasu thabak oina paikhalamkhide adubo Himanta Biswa Saramagi lengak asina report adu thanaba warep laukibani demand asi taladuna mamangda lambi thingba amadi rally chatpana chingba khongjang kaya sangsinkibasu leikre Manipurgi oinasu schedule tribe demand committee na matam kayagi mamangdagi mitai maitai bu schedule tribe ki lista chalhanbinaba taknaduna lakli khongjang kaya amasu sangsinkhre miyamgi oiba achauba rally kaya amasu chatkhre mari lainaba lengaki loisangsing amadi famnaiba singda memorandum kaya amasu pisinkhre miyangi mihut oiriba MLA singi mayumda chatuna MLA masa masagi mot lauduna demand asida makhoisu sagotkani haibagi khudek phawba pinaba leikre miyamgi ihauna kansilakpadagi Ministry of Tribal Affairs dagi mitai maitaina schedule tribe list chanba matamda mathau taba recommendation amadi socio economic report pikhalangnaba Manipur lengakta khangan kibasu leikre adubu Manipur lengakna ngasi phawba report adu pidana lakhibani schedule tribe demand committee na changsilakiba khongjang asigi mathakta RPI Athawalegi state president Maheshwar Thongnaujamna RPI again national president union minister of state su oriba Ramdas Athawale da taksinkiba leikre Ramdas Athawale masamangna union minister of tribal affairs Jawal Oramga hakthengana unaduna aiba serol pisinkiba amadi Jawal Oram Masana Manipuri Governor da Aiba Sirol Tharaktuna Hiram Asigi Matangda Mathau Taba Thabaksing Paikhalaknaba Khangankibasu leikre Matam Sangna Manipur miyamna mitai maitai bu schedule tribe lista chalhanaba taknaringai cherak asida Assamgidi lengakna recommendation thanaba warep laurakhibani Assam lengakna laurakiba khongthang asina North East da leiriba yumthangnariba state singi miyamna kupna yengbaga loinana achauba asa ama taunari hainasu pau asina makhatari JJM mission scam inquiry taunaba governor da taksinkhre miyamgi saukat thaurangi damak lengakna paikhaliba tongan scheme singi matangda thokliba corruption amadi miyambu namthak tawbagi sathariba thabak thawong sing maru oina Senapati district da Jal Jeevan mission JJM Hargar Jal scheme gi matangda thokliba sayetnaba asigi matangda inquiry taunaba RK Paul Chawang social activist and human right defender na lusingduna Senapati district da leiba Paumai Mau Maram Jaliangrong amadi Thangalgi apunba mihusingna Manipuri Governor Ajay Kumar Bahalada Sirol Pisinuna taksinkhre panba yabadi haukiba sahi 2024 phawgi manungda khungangda leiba yumthong khudingda thaknanaba afaba ising phanganbagi pandamda India lengakna Jal Jeevan mission haudokibani adubu mission asigi makhada Senapati district public health engineer department PHED Senapati division na paikhaliba thabak thauram singi matangda yamna chauna aranba chathare hainasu governor da pisinkiba serol aduda yauri
ꯄꯨꯟꯁꯤꯗ ꯁꯤꯡꯅꯕ ꯌꯥꯎꯗꯅ ꯀꯩꯗꯧꯅꯨꯡꯗ ꯃꯤꯀꯣꯛ ꯊꯣꯡꯕ ꯉꯝꯂꯣꯏ ꯍꯥꯏꯅ MLA ꯊꯣꯛꯆꯣꯝ ꯔꯥꯙꯦꯁ꯭ꯌꯥꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯃꯗꯤ ꯃꯤꯀꯣꯛ ꯊꯣꯡꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯧ ꯇꯥꯔꯤꯕꯁꯤ ꯁꯤꯡꯅꯕ ꯍꯥꯏꯕꯁꯤꯅꯤ ꯍꯥꯏꯅ ꯍꯩꯔꯣꯛ ꯑꯦꯁꯤꯒꯤ MLA ꯗꯥꯛꯇꯔ ꯊꯣꯛꯆꯣꯝ ꯔꯥꯙꯦꯁ꯭ꯌꯥꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ NCC ꯒ꯭ꯔꯨꯞ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁ ꯏꯝꯐꯥꯜꯒꯤ 1 ꯃꯅꯤꯄꯨꯔ ꯏꯌꯔ ꯁ꯭ꯀ꯭ꯋꯥꯗ꯭ꯔꯣꯟꯅ ꯁꯤꯜꯂꯒ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯣꯡꯖꯣꯝ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯀꯝꯄ꯭ꯂꯦꯛꯁꯇ ꯄꯥꯡꯊꯣꯛꯄ 62ꯔꯛ ꯁꯨꯕ ꯏꯟꯗꯤꯌꯟ ꯑꯦꯌꯔ ꯐꯣꯔꯁ ꯗꯦ 2025 ꯊꯧꯔꯝꯒꯤ ꯆꯤꯐ ꯒꯦꯁꯠꯀꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ MLA ꯔꯥꯙꯦꯁ꯭ꯌꯥꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ NCC ꯏꯝꯐꯥꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔꯒꯤ ꯀꯃꯥꯟꯗꯤꯡ ꯑꯣꯐꯤꯁꯥꯔ ꯕ꯭ꯔꯤꯒꯦꯗꯤꯌꯔ ꯕꯤꯀ꯭ꯔꯥꯟꯇ ꯀꯨꯜꯀꯥꯔꯅꯤ ꯑꯃꯗꯤ NCC ꯏꯝꯐꯥꯜꯒꯤ ꯁ꯭ꯀ꯭ꯋꯥꯗ꯭ꯔꯣꯟ ꯀꯃꯥꯟꯗꯤꯡ ꯑꯣꯐꯤꯁꯥꯔ ꯃꯨꯇꯨꯝ ꯁꯟꯗꯤꯞ ꯌꯥꯎꯅ ꯃꯔꯨꯑꯣꯏꯕ ꯑꯣꯐꯤꯁꯥꯔ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ MLA ꯔꯥꯙꯦꯁ꯭ꯌꯥꯝꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯄꯨꯟꯁꯤꯒꯤ ꯀꯦꯔꯤꯌꯔ ꯑꯃ ꯁꯦꯝꯕꯗ ꯁꯤꯡꯅꯕ ꯍꯥꯏꯕꯁꯤ ꯍꯦꯛ ꯌꯥꯎꯗꯕꯗ ꯃꯥꯏ ꯄꯥꯛꯄ ꯋꯥꯒꯅꯤ꯫ ꯑꯩꯒꯤ ꯏꯃꯨꯡꯗꯒꯤ ꯍꯧꯔꯒ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯑꯐꯕ ꯂꯝꯕꯤꯗ ꯁꯤꯡꯅꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯦ꯫ ꯉꯁꯤ ꯅꯦꯁꯟ ꯑꯁꯤꯒꯤꯗꯃꯛ ꯑꯃꯗꯤ ꯂꯩꯕꯥꯛꯀꯤꯗꯃꯛ ꯑꯦꯌꯔ ꯐꯣꯔꯁꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯀꯌꯥ ꯑꯩꯈꯣꯏꯅ ꯀꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯉꯁꯤ NCC ꯀꯦꯗꯦꯠꯁꯤꯡꯅ ꯑꯦꯌꯔ ꯐꯣꯔꯁ ꯀꯌꯥ ꯑꯣꯏꯔꯛꯇꯨꯅ ꯏꯁꯥꯒꯤ ꯐꯨꯔꯨꯞ ꯅꯨꯡꯁꯤꯕ ꯋꯥꯈꯜꯂꯣꯟ ꯄꯨꯔꯛꯄꯗ ꯆꯥꯎꯅ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯅꯤꯄꯨꯔꯗꯁꯨ ꯑꯦꯌꯔ ꯐꯣꯔꯁ ꯑꯣꯐꯤꯁꯥꯔ ꯀꯌꯥꯅ ꯉꯁꯤ ꯐꯨꯔꯨꯞꯀꯤꯗꯃꯛ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯂꯧꯔꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ NCCꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯀꯌꯥꯕꯨꯁꯨ MLAꯁꯤꯡꯅ ꯊꯥꯒꯠꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫